Census pangthokpa matang sadri SIR na mitop tandokpa ngamdi. Meetei yum sing tem khai khrabu Chuchampur Kangpokpi amasung Moreda Meetei leitre haiduna lawgadra MLA Kiransit. Kaksung Municipal Council ki Ward number 1 diki 9 fawgi BJP da leiramba imung yangkhai Congress da yaurakpada taran okri. Census asi Constitution ayaba piba amasung pangthokpham thokpa thabakni hairagasu yumkok amadi mikok thinabagi damak Manipuri oinadi census pangthokpagi matam sadri hairaduna electoral roll singi special intensive revision pangthokpana census ta mayoknarakadabu khudong sadaba singkan mangamloi haibasi Manipur lengana khangjin biu haina Congress ki senior leaders oiriba Sugunu Assembly constituency ki MLA Keranjena phongdokri wafam asi ngarang ma ki AC ki umathel da leiba Ima Thumkhong Lairembigi Harauk Sanglin Sangaduna Miyam Kushinabigi Thoramda MLA na phongdokibani Maki local area development fund ki lupa lakh humfuga mapalom sang na sava Harauk Sanglen community hall sangabagi thoramda makna makhatan hai census ki matang na Congress ki firepti Manipur gi singa masum tamda masagi maramdamda lanjena duna mayu maikei leitabadagi hanjinba ngamdana sangjafam lawriba miyoi kya leiri Masigi matakta sing the law leitraba amasung khulai paibisingna tauningba tawbada kanana su kari sukhaiba ngamdraba kari su tawba ngamdraba matamsida karamna sing the official singna satuna kayam yamna asumba census tawgaduribano haibisi lengana khangbiyu asigumba matam amasung phibam sida census pangthokpa haibisi matang sadi haibisi Congress ki firemni census ki makhal su yami masigi manungda mikok amasung yumkok thiba economic census haibisu leiri thaba si constitution piba hangni aikoina tauroi habidi yadi thingbasu yadi census asi sahi tara khudingi pangthorakpani masina India lengana pekhaliba sako thorangi thabak singda mikok ki matungina hena khudong sahnabani adubo census amasum constitution ki mayokta Congress na yaningdaba natragana nathaina bo hana baliti adumapu matang matam sadi habani maramdi kumjai lisingani ga amada census ama pangthoki matamdura tampaki Imphal East West amasum kaksing khaidok tringaida Thobal amasum Bisnupur mi masing hengalakpagi sangsada taragatre taraganipan kaktamoiki singi district na sara samago humfu sani sahum phawbagi sangda hengalaki kumjai lisingani ga taraga mathuire census pangthoknaba thorang toraki matamdura Manipur gi Congress lainga ki matamoiki maramasina party asina census tawbiganu hairaduna kumja inglisingani ga amada pangthoki ba census adu aranmani satnabi yaroi census adumak han review tawbiyu amadi semdok yaiki masida delimitation torakpada asoiba aranma kya laglagani haijabada yaraktabadigi Supreme Court yauna aranba census yadi khangananaba petition file tawduna thengnakhibani haibisi Manipur gi miyamna khangbiyu yaiki MLA Keranjina makhatana hai miyoi khrana masagi khudong saba launa bohona bada matam sana irang lakshil haudabadagi kuki amasu Meetei gi marakta unaba yadana lanthokibani masina maram oiraga Chuchampur gi Meetei lekai haujik lampa onkhre maphamdura leiramba yum loina temkhaikhre census pangthoknaba satpada yum amata leiramlaroi More amari Kangpokpi dasu Meetei singi yum amata leiramlaroi tanja sida yum kok thiba matamda leiramdrabanina census aduna maram oiduna More Kangpokpi amadi Chuchampur da Meetei leitre leibi yararoi haibaga sap managa doribni asigumba sing asi Manipur lengana Home Ministry da Manipur gi oina matam sadri khra yaithokpiu haibisi tangai fadana haigadabana ki Miyamda aranba I pau sandogliba kuki social media page sing book tawgadabani Miyamda aranba I pau sandoktuna pamdaba hingsa gi thawdo wathok sing makhatana thoknanaba silliba kuki social media user amadi news page sing leba sigi leiriba Information Technology Act 2000 IT Act amadi Bharatiya Nyasanitya BNAS 2023 gi makhada book tawgadabani haina Office of the Working Committee TNL gi media cell na thadorakpa sirolamana phongdorakli Working Committee TNL na thadorakpa sirolamada salibase yesi gi haukiba February 9 gi hauduna litana thokiba hingsa gi weba thawdo wathok singadu koki militant sina satakibani numit adudagi ngasi phawba koki militant sina satharakliba thawang singa sidagi naga volunteers sina masagi right amadi essential land ngak sienbagi thabak pekhatuna lakli Manipur ing tapa hanjilangna lenga ki maiki digi sina kaithil da leiriba kunja singi mathakta koki militant sina satharakliba kian khanganbagi thabak thoram singa si thingdana ba khudak thabak pekakadabani India lenga ka su agreement gi ground rule thugairi bu koki militant singi mathakta lenga ki maiki digi mathauta ba action lokakadabani National Highway 202 gi lambi paring da leiriba litan digi horaga Mahadev phawbada leiriba
lambi singna kuki militant singna asat awak toriba miyam amadi gari singdagi ain kaina tax khongatpagi thabak sathariba siko hananaba laingaki maikeidigi security thamduna ROP tawnanaba thabak paikadabani amadi tangkhul amasung kuki ani gi marakta thokliba conflict asigi sangtainanaba wari sanabada karigidamakta tangkhul gi representative sing yahondabano hainasu laingakta thamlakli Karnataka gi accident ahum sire mapan sokli Karnataka gi Bengaluru city gi mataida tempo traveler amaga truck amaga thongai na badanu pi ahum sikhibaga loina atopa mi mapan na sokli haina police na phungdokri police officer amana phungdokpigi matuna thawdo du nahan numidang athengbada Bengaluru city gi mataida leiba Deban Hali manak thokibani makna truck amaga thongai na badura tempo traveler aduda tonglakpa nupi ahum khudakta sibaga loina atopa mi mapan na sokki Tempo traveler adugi driver yauna asok pasing adu tuan hospital sinda pukat kri haina phungdu rodno official sinduna ki housing asok panupi amagi phibam lu na lari tempo traveler adugi passenger sing adu kashi sa nabi kita mak flight ama tongna ba Bengaluru airport tamna lakpagi lambi te lebak thiba thawdo adu mayona khibani Koki singi landar sana kaithil gi mama masa pung mari lauri da park tuna khangki Okrul district ki manung sanba lumtar singsang parengdi kuki singna leptana kap thrakhi banungmai maru marak law suba satlupa sana kaithil gi mama masa ani pung mari subna lauri marum da pak thaduna thawai hingna pa khangkhri numidang wairam da mari suba mahar regiment gi kangbuna hotna duna asu angam yaudana mama masa bukan mangamkhri thangja numita sana kaithil gi khunja singna aihang toral torba andaliba makhoi gi lauda mana masing hekpa masum thabak subu satpa matamda koki militant sing apaba makhal gi khulai sejina duna landa du sathrakhi banari pawge likhun sing hai koki militant sing na numai kap tharakpa du pung mari subna lauri marum da pak thaduna thawai hingna ba khang kiba mama du gi mamingna sorin fungsok amasum haki masa nupa duna chichumi fungsok kawi paw sin hai khunja sing aduna makhoi gi lopham da thabak Thaba mana masing hekpa masum thabak surngeri nungthin pung amaga makhairum taap matamda koki militant sing aphaba makhal gi khulai sing sijna duna kunja sing dutamna numai kap tharakhi ben han spali koki militant sing leptra numai kap tharakpa dura kunja sing khundamna singkhatna rakhi adu moinama mama masa adudi senkhalak nangdana lauri marum da pak tharaga thawai hingna ba khang duna laikhi ben hari Mama masadu sarona pung mari rom lauri marum aduda park thaduna leiram putungda mari suba mahar regiment gi kangbuna gesper gari sisinaraga aso engam yauduna kanki nongmai kap gi thawdo adu numidang wairam pung manga ga makhairum taba phawbu satharaki hari nongmai kap tharakpa du mama masadu lauri marum dagi khubai ama phawba lengba yakidi makoina mafam adugi tholakna ba khona bada makhoi tamna nongmai kap lakhi haina mafam adugi phangwa paun hari nongmai kap gi thawdo adu atat akham matat satharambadagi numidang wairam yoksilak pada mai kai kyadagi numai kapsilaki hainasu pawgel khun sing haidi